Brahmapur Guru Aribam Laikai Deleba Rims Hospital ki Director Professor G. Sunil Kumar Sharma gi yumda sakhangdaba singna ngarang numidang hand grenade ama langsilamle hairi. Lamdam asida thoglibe irang asida haktheng chaitheng phangliba Imphal East District ki Lamlai Kendra ki manung channa lairiba khul singda miyamna thengnariba awa ana khudongchadaba sing hangbagi saruk ama oina ngasi sana sabi amadi thamna pokpi gi yumthong khudingda changduna political activist Sapam Kanglaipalna Kunja Singh unakibaga loinana angamba mateng pangkhre. Universal Friendship Organization UFO ne sponsor tauba Maitai Huyen Lalong Sintam Sanglen Sajal Academy gi Chaniga Humpunitoi Suba Masa Sanglen Kurai Ahongpung branch ngasi Wangkai Assembly Constituency gi MLA TH Arun Kumar na iputau pakhang bayekpa angang bamachu gi firal chingkhatuna sangkaba gi thoram pangthokre. Brahmapur Guru Aribam Laikai Deleba Rims Hospital ki Director Professor G. Sunil Kumar Sharma gi yumda sakhangdaba singna ngarang numidang hand grenade ama langsilamle hairi. Hariba thokdo asi CCTV footage ki matung inna ngarang numidang pung 9 makhai khara helakpa matamda hand grenade adu langsilambani hairi. Adubu yumgi mi singna bom leire haiba adu nungalaklaba matamda khanglakibani. Bom adu leire haibagi paw hek tabaga Porompat Police ki kangbu ama laktuna asoi angam thoktanaba cheksin thorang lokhatke amadi Vom Squad ki team sing laktuna vom adu tek takaidana lokhatlaba matung Imphal East District ki manung chanba Nongmaijing chingi mafam chaba yingduna pokhai hanaba pukre haina paw asina makha tari. Haukiba chahi 2023 gi May 3 dagi lamdam asida thoglibe irang asida haktheng chaitheng phangliba Imphal East District ki Lamlai Kendra gi manung channa lairiba khul singda miyamna thengnariba awa ana khudongchadaba sing hangbagi saruk ama oina ngasi sana sabi amadi thamna pokpi gi yumthong khudingda changduna political activist Sapam Kanglaipalna Kunja Singh unakibaga loinana angamba mateng pangkhre. Awa ana hangbagi khongchat ki ahanba numita sana sabi khul amadi awa ana hangbagi khongchat ki ahanba numita sana sabi khul amadi thamna pokpi khul gi yumthong khuding changkhiba aduda miyamna thengnariba khudongchadaba singgi matangda wafam kaya thamlakhi amadi senmidlon phaganabagi matangda wari sakhi. Khongchada duga mari lainana political activist Sapam Kanglaipalna phongdokhibada lamdam asida thoglakliba chahi ani faraklaba irang asina maram oiraga miyamgi punsida chauna saitheng piba asida aikoi amana amabu mateng pangnaba yamna mathau tarakpa maram oiraga irang asigi hakthengnana chaitheng phangliba sana sabi amadi thamna pokpi khulda khongchat asi chatpa hobani ngasidagi horiba khongchat asi makha tana chathakigani hauzik oriba fibam asida aikoi punna awana mangkhiba matam asi karamna kupkhatnaba karamba thorang lokhatkani haibagi matangda khanaki haina phongdokhi. Lisingani ga kulumdoi chatharakhiba lansina war moikanda Manipur gi myam singsi ayambana society ji kitang awa phibam amada leiba haitare aduna akoi ngasi jidagi horakanda lamlai gi akoi bada leiriba imung myam singse loinamak changakanda awana hangbagi thoromama akoi ngasi dagi hongsobuni ahobunu misdaida sana sabidagi changamaga ngasi thamna popibo akoi changni nongnini lerakanda mo lemhoriba khulsingsi akoi loi changakanda awana hangminarakanda akoi punna senmilonji kamaina fagalanggani mangriba matamjingsi kupkhatnanaba akoi karamba thorang semgatkani kudamoina akoi ngasi mafamsidaida akoi ahallaman myamsingsi chahi humdragi matakta leiba ahanjingsidaida akoi nupasinggi oina namai sen haidana aduga nupigi oina sengau sen haidana adumaina khara angamba mateng pangame aduga leiriba sigi maikaisigi nupisinggi oiba committee macha semakanda sigi jina amuk hayeng sendan lambi oiba magi senthok leinanaba adugi lambi ma semnanabi dongta koina nupisinggi committee macha seme ini club sizu chahi ani hena thabak se tawruktrabanina club sing youth sing jina loriba role dudi myam loi khangbiramani adugu club ki oiba magi sana konabagi tonga ba responsibility myam ge tawruktrabanina ngasi club sigi zo koina football tournament ke ka yaujaba phangnanaba football team amagi uniform ngasi smaina khulsigi oina scenery ne aduna
मथंग अतोपदा चटपदसु अदुमाइना लेरिबा खुलसिंगसिगी अवात अपा मयामसिंगसे अखोइ मेंखननबगी खुंचत अमनेना नसीदगी हौदोकचबने हाइता Universal Friendship Organization UFO ने स्पॉन्सर तौबा मैतै हुयेन लालोंग सिंटम संगलेन सजाल एकाडमी गी चनीग हुंपुनिथोय सुबा मसा संगलेन खुराई अहोंगपुंग ब्रांच ngasi वांखै असेंबली कंस्टिट्युएंसी गी MLA TH अरुण कुमार ना इपुतौ पाखंग बयेकपा अंगांग बमचुगी फिराल चिंखतुना संकाबगी थौरम पांगथोखरे Northeast Headquarter Number 4 Top Yaral Konjil Battalion gi manungchanba Kurai Ahongai Thangzam Laikai Jatra Pukri Mapal da Laiba Masa Sanglen adu Sangkabagi Thoramaduda Wangai Assembly Constituency gi MLA Thangzam Arun Kumar Nokpadegi Director amadi Producer Thaudam Rohini Kumar Imphal West District ki Panel Lawyer Advocate Kuraizam Kanta Khanganba Imphal East Jilla Parishad ki Former Upadhyaksha Paunam Sundar Bamon Kampu Jilla Parishad ki Member Hairom Dhamendra Kurai Nandabam Laikai gi Jilla Parishad Athokpam Oken amadi Wankai Assembly Constituency gi Ward Number 23 gi Cooperator Lausangbam Ongbi Romola Hariba Miyoi Asina Athoiba Mithung Lensing Oina Saruk Yaki Thauramaduga Mari Lainana MLA TH Arun Kumar na haikibada State asina tungi midyeng sana yenglutaba maramna ngasi fivam soksillamduna wariba asida organization asi thoklaktuna thauna phana ipa ipu singna thambiramba thaksi khasi sana khonaba lamcha chajat singbu yokhatuna leiramba asi yamna thagatningai ni Masagi lining laishon culture leitraba masana marondom lepcha bangamdraba masana masabu masak takcha bangamdraba furup adudi ngasi gi chawkhatlaba malem asida hingna sibaga pangkhakni haike mangna makha taraduna aikoi gi ipai pu singna thambiramba lining laishon chana pathap sing amadi furup asibu masak taknaba thambiram liba sing asi ngasi gi mirol asina matam chana yengsin hodabana tamna mangsilakpagum tawrakliba sida asigum laba organization ama tholaktuna yokhatnaba thamlamba si lamdam asigi furup khudingmaki laibak fabani haike masida natana masa masagi leijaba ngamjaba khaktana hotna jaduna yamna lingjel manana leiba kanagumba amadasu ayetpa piruba tawdana leirabasu nongmagi chawba sum hengalakliba organization asina thabak thoram kayada matam chana pangthoktuna matambu ngakna chatpa amadi nungsi chanana loinaba ubat phangliba sibu thagatpa phongdokhi discipline leiba yamna taxi ka sinaiba yamna unity leiba yamna lingjel manaba adumba organization kanagumba amatasu ayetpa pibidaba kanagumba amatasu waba pidaba adu organization nasidi nongmagi adum chawkalakpa madugumba organization amane naina thamjage Manipur the organization mayam nuaitaba pendaba mayam phongdoknai adu ngasi pawbada aina tajabada UFO na kanagum mamadada dumba waba piba nuaitaba piba kari mamadang tawraga organization gi thabak thorma pangthorpa kanda madugi mami judei tabude isa na leijaba isa na ngamjaba contribution mayam piraga thabak thoram mayam sin pangthokpagi mami do yam chawna tai masimongni ngasai ai ngaksei haitare ngasigumba sangle nama sangabasi Chaniga Humpun, Toy Shuri, Abisting. I go yam Shanai, I go proofs the Tabama Tobacanda, Yamama call Tokali. I go the Karigumba Luba, a cheap Makanazi, Agadi, my Pankalani, my Pankalaga Laborani, Kanana Karikan, Machine Kanagadriva Pumzi, Arubura, Hydopaya, the Braga Sakogi, Kono the Chani be the lake, Tavadona, Yam Nagdo upon Madunahena, Paradobo Monda, TV, the Karida, discussion award, the Mina Tabaya with the Mina Tab, the Mina Luxing, we get over my putok tana kanaraga aikoigi ahobo he adu ngasi aina ngasi thorom masida chum yengjaba kanda chani ge umpuni thoi sangen sangar buda ngasi bauda madugi makhol amata thoktana ngasi kata khangana lise masina tapadi sigumba UFO gi sajal gi di adumba achetpa aronba khanabagi room ma soidana leiram ledana haibasi ai thamoida hajabado inda leijaba haita Lakliba April gi tarik 12 da athauba singi numit pangthokpa sida miyamna saruk yapiyu haina Forward Families Front Manipur FFFM gi convener Naurem Ibohanbina Fongdokre wafamasi ngasi Manipur Press Club ke Thangjing Hall da pangthokkiba pawgi mifam amada fongdokkibani Mahakna makha taraduna fongdokkibada haukiba chahi lesing amaga chamapan marfunithoi gi April 13 da Kodompopi da Indian Army ga khothokna bada laikidrama miyoi mapan gi mafamda ikai khumnaba utpagi ayaba Manipur High Court na pirakpaga loinana numit asida laikidraba singa sigi imung manung maru mapang sagai natai singna athauba singi mafamda haikat leikat tambinaba saruk yabiyu haike thangmei bangi chairau ching da leiba athauba singi khubam masida chahi khudingi April 13 da haikat leikat tambagi thoram asi chahi khudingi pangthoktuna lakli kumsi chahi asigi su thoram asi pangthokani masida lamdam asigi miyamna
saruk yahaningbagi apamba fongdokhibaga loinana numit asida banna jengba tawidanabasu fongdokhi Saya kudingi April tangklom doi Thailand yi serok sing matakta so sima samapan modern doi ari April tangklom doi da kodom boki da 82 gi 1982 gi awi April tangklom doi da awi kodom boki da laibak tiba thobo ama da ai bar ilamiga kuthona da me mapan lekidre ba sing adu gi sahi gi kumun ja mai le na awi sai kudingi April tong doi awi Thailand yi serok sing da hekal kan tamnu lai anaksu Honorable Manipur High Court na asigumba hekal kat tambi ayabas bibire aduna lekhidraba singa dugi mapal chigadugi maru pang amudi musiba mari mata singa aduna hairiba asigumba koigi hekal kat tambasida saru yabi haina sinja langar be makai degi miamda press media gi kusangda oyal bijari asigumba no birasida koigi Manipur da ban pocket na chingba tawreta musu koigi api Public Library Mayang Imphal na sinduna aiba chanalukoigi humpodara manga subagi mapo kumonga mari leinana laichat chatlon gi waring khara haina mingthonba larik ama ngasi Major Khol da laiba Manipur Press Club ki Loktak Hall da pangthokre larik fomagi tharomaduda Art and Culture Government of Manipur Director K Dinamani Chanalukoi Art Center gi President Chanalembi Public Library Mayang Imphal gi Vice President Ningthaujam Sundari na atoiba mitunglen oina sarugyakhi Thoromaduga Mari Lainana, film producer Amadi Chana Lukoyi Machanupa Oriba Osi Mairana Haikibada, Ngasi Fongliba Larik Asi article Kuntrana Punsilaga Fongba Larik Amani, Larik Asina, Sanamahi Lining da Mapungfana Mating Oigani, Cultural University, Manipur University da Sanamahi Lining Asi Tamlak Laba Mahiroi Kaya Amana, Lining Asi Matang da Kangning Bagidamag, Hanglakiba Sing Adugi Kara Kazik Mating Tobang Amnaba Haina, Aiba Chanalukoina Iramba Machak Sing Adu Larikoina Fongbani Haina Fongdoraki. Humbudraga Manga Suba, Mapo Kumoni Toramne, Magi Punchida Mutabat celebration Toram de Barte Toram de, Adu Malay Kitabagi, Tangana Tobani, Maruina, Larigama Supongmani, Tuan article Kuntragi collection Ama Pongmani, Masina Sanamahi lining da. Karena mapung pana mateng pangbangam ganena kanjai ngasigi ahuba sidagi horaga mana ibiramba kasamdung thobi sabi Now Express Club 2000 na chingba lila film mayamama lila or film natraga mana irambi sai sing toan maram da phongena khalli chojaina krabi rei sa sing da mana koina salubada iraga tamamba lam koi wareng sing su lairi koina phongna ba pandam tawri ngasigi sugubal lairi phongbagi thoramase yamna maruina pangthoklibagi maram de ma ki lairi sing ase Cultural University adagi Manipur University da sanamai lining tama abanina madam mayam da hangmana khangamdaba aduga babadu lai khidrabanina aikoina answer pibadi yaraktrabanina babana iraga thamamba masak singado lairikoina phongthoga answer pirasanu adana phongthokchaba bar university se chai gudingi pangthokani tawbudabu mahakidikna jen da kaisum sangda iginong ire madu matungda nwan khidraba yeng ire joro number 7 ire punchida lila marirak iraga kaisum sangda changi hairiba matam adudagi hauraga anda mahakna kaisum sangda changkibase jun gi tang kunsi oye jun gi tang kunse mana imaga yum panmina basoiba imana yum panminaba numisisu imagi mapamdo khara nuwa yai pabo oibren inthok pirakhiba jungi tangkul haiba samagi punchida awaba nangba thokdo ama oi aduna maram oraga lakiba jungi tangkul asidasu mahaki awafamda takhibagi thoram ama pangthokke adana koi khanjai Navigating Business Incubation Strategies, Challenges and Opportunities haiba hiramda nongmagi oiba discourse ama ngasi Kongnangthaba University gi Auditorium Hall da pangthokre Khurai Konsam Laikai de Leiba University asiga kutsamnaduna Livelihood Business Incubation Center na sinduna pangthokpa khana neinabagi thoromaduda Directorate of Horticulture and Soil Conservation ki Director K Devdatta, CSIR ki Chief Scientist Professor H Bir Kumar, College of Food Technology ki Dean Professor Ngasepam Iboyaima, MSME Technology Center ki Deputy Director Dr. Sinam Yoren Tomba Maitai Amadi Kongnangthaba University ki Vice Chancellor Professor N. Joy Kumar na Thauramgi Maru Oiba Mitunglen Oina Sarugyakhi Thauramasigi entrepreneur Kiana Sarugyaduna Pangthokiba Thauramadu Mari Lainana Kongnangthaba University ki Livelihood Business Incubation gi Dean Manipur yauna India gi mafam ayamba agro based tauba country ama oiri maramasina Manipur yauna India gi rural area sing chawkhat hange harabadi agro gi lairiba industry sing chawkhat han bahibasi yamna tangai phade masigidamak Ministry of Micro, Small and Medium Enterprises ki makhada agro gi oiba lairiba industry sing chawkhat hanba pandamda akhang hai kaya tanaduna agro industry sing chawkhat hanaba lamda fangliba resources sing nutritional oiba plant sing promote tawduna
pothok oina puthokpa changi masida mathau taribasing akhang ahi kaya tanaduna lamdam asigi lomi amadi entrepreneur kaya da mateng pangba ngamnaba thoram asi pangthokpani haiba wafam thamlakhi. Ministry of MSME, that is the micro, small and the medium enterprises haiba ministry sigi makhada aspire haiba scheme amada rural based over agro industry singse masi chawkalan bani karigi damaktai da masi important oiriba no haiba matamda manipur yauna india gi mafam mayam base akoi agriculture based over country ni anuna haiba akoi gi india gi natragana manipur yauna akoi gi rural gi economy se akoi chawkalan ge haiba taragadi agro based industry singse akoi masi chawkalan da yadi masi chawkana na bo hona bada lam lam sigi lejariba akoi gi phangjariba resources sing agriculture horticulture or the nutraceutical medicinal plant chimbasing se aikoi masi promote tobaga product tobaga manufacture toba se masi changi aduna size daida aikoi gi manipur da su government ki oiba department jingshina lokat pa mayam lokali but aikoi gi khunang thabai university sina su hairiba department sing amasung aikoi gi entrepreneurs sing farmers mayam sing se connect tawreraga makoi gi gap sing madu samnana bani aikoina address tawjagadoriba gap se financially moi the problem lebra adu rangadi aikoina moi kumaina guide tawbani production singji resources sing marang kaina lebra natragana resources sing si kumaina masigi ahoba lei natre hairagana hairiba resources sing se marang kaina effectively produce tawba ngambra promote tawba ngambra natragana masi manufacture tawba ngambra haibagi potuni aikoina mayam dai da pizari base aduna ngasi gi mifam masi dai da asuki mati aikoi entrepreneurs mayam yaure hairiba entrepreneurs sing se masi aikoina moi sigi idea sing makoi gi tongan tongan ba difficulties sing se masi khangaba matungda aikoina health holding support natragana technology natragana makoi da aikoina piba ya ba guide sing do madu pina na bagi platform bani hairiba university asigi tongana aikoi gi hairiba LBI se livelihood business incubation center sigi mafam se identify tawre pangaida aikoina masigi damaktaida 500 square feet loinana masigi matik saba building sing infrastructure sing aikoi leire athuba matamda hairiba se function tawnana bagi damakta thawaina aikoi gi go based entrepreneurs oiba rural gi economy se chakana ba aduga makoi gi leiba address tawnana ba problem sing se address tawnana ba loinana mapan gi company mayam se masi connect tawreraga makoi gi production si promote tawba marketing sebiba natragana any difficulties mayam do akoi kumaini address tawbadagi haibagi adugumba ahanba phase gi hawdokpagi adugumba wakalon amasung discourse tuni haiba discourse asida tongan tongan ba department ki horticulture department ki director aduga Central Agriculture University akoi food technology ki dean loinana Manipur micro small and medium enterprises ki deputy director loinana akoi ki Manipur da lebiriba CSR scientist ki Dr. Bir Kumar na chingba Manipur ki masak naiba kayamana leriba issue sing se address tawraga farmers sing sigi leriba difficulties sing se khonang thabai university na khangjar matungda pangba yaba mateng do koi pangnana bagi khudong chaba duniyena kai thamjai. Center for Professional Excellence and Lifelong Learning CPELL Christu Jayanti College Bangalore amadi Changangai Uchekonda leba Harvard School Imphal ga punna khotsamnaduna ngasidagi hauraga numinini chupna pangthokadaba Teacher Development Program on Life Skills Education gi workshop ngasi Changangai da leba Harvard School da pangthokre workshop asida resource person oina Bangalore ge Christu College ki season trainer certified life skills coach oiriba Professor Dr. Jonas Richard amadi Bangalore ge Christu College ki psychologist assistant professor Vikrant Bapu clinical psychologist na sarugyari tharamasiga mari lainana Harvard School ki principal Dr. K Nabachandra na phongdorakpada mahiroi singbu takpi tambiriba oja singda modern technique khanghanba yamna maru oi oja singna sarugyaduna ahenba knowledge sing khanghaunabagi maru oiba pandamda workshop program asi pangthokpani ngasidagi hoduna numinini chupna pangthokadawriba workshop asi session nipan thokna khaidoktuna self awareness creative and critical thinking interpersonal relationship problem solving and decision making
Life Skills for 21st Century Educators na chingba tongan-tonganba topics kaya khanai-ninagani. Ojasingna takpi tambiduna afaba mahiroi kaya putorakadaba oibana ojasingda teacher learning process ki matangda khanghanba haibasi yamna maru oi haiki. Loinana chahi khudingi school asida teachers training program pangthoktuna school asigi ojasingda tongan-tonganba state ki resource person na chingba kaya yauna training pikibasu laikre. Workshop asida teachers training program ensuring academic session 2025-26 ki saruk ama oina pangthokpani haiba wafam thamki. Matam sukmang mahandana council ki parikhasu yam phajana pangthokpa aduga iroinana council da question lepa mark yam wangna phangba aduga amukta ahanmuk try do matamda medical government selection phangba aduga engineering da koi G advanced crack to G advanced crack to si arrival thok nate masidagi IIT gumba am selected gumba engineering college in the koi admission to the phanganba adumba examination makalamani 2023 da koi chhatra amana fresher amana Manipur ki medical examination da koi NEET UG state ki oina first taki aduga hogiba 24 dana ekoi NEET UG da chhatra kungi mathoi khak ekoi government medical selection phangi MBBS tawna bi dongta aduga G advanced na taruk phangi sumna college sina chhatra singi apamba parents singi apamba adu chonghanna bi dongta laknei ekoi education piba matamda value based education aduni ekoina emphasis pizaribsi Aroibada maroiba pau pizari. Brahmapur Guru Aribam Laikai da leba Rims Hospital gi Director Professor G. Sunil Kumar Sharma gi yumda sakhangdaba singna ngarang numidang hand grenade ama langsilam le hairi. Lamdam asida thoklibe irang asida haktheng nana chaitheng phangliba Imphal East District ki lamlai kendra gi manung channa lairiba khul singda miyamna thengnariba awa ana khudongcha daba sing hangbagi saruk ama oina ngasi sana sabi amadi thamna pokpi gi yumthong khudingda changduna political activist sapam kangleipalna kunja sing unakhi bagaloinana angamba mateng pangkhre. Universal Friendship Organization UF1 sponsor tauba Maitai Huyen Lalong Sintam Sanglen Sajal Academy gi Chaniga Humpunitoy Suba Masa Sanglen Kurai Ahongpung branch ngasi Wangkai Assembly constituency gi MLA TH Arun Kumar na iputaw pa khang bayekpa angang ba machugi firal chingkhatuna sangkaba gi thoram pangthokre.